Matam ase miga laisinga samnariba matamni. Chingi lamdam amada panba ningthau amagi masak matau phajarebi machanupi Laima Nura Huimulei Khoyum Chingu asibagi laining thauna magi mataroi taretki iton tonbi oina laurami. Masina taibang malem amadi asileipak anigi mari phana thamlami. Chingu Khoyum asibagi laining thau amadi taibang oibi anidu launa leinaba tha ani pharakpada ngairiba matamni. Nongma Nura Huimuleina mapuroiba asibagi laining thauda haijarami. Isabi bungo laining thau nanai wafam amata hangachage. Masida asibagi laining thauna noglaga khumlaklami. Kari wafam no isano aingonda haibabu karigi adu koina hairibano chingnadana hekta hayu isano. Yabirak loitra haiduna aduk chingnabagi wani. Isabi nangna haibabu karigi yaroidoribano hayo kari wafamno. Wakching thasu yaurakle taibang malemgi chatnabida wakching tha ase kumon anauba hawi haina launai isabi. Tha asida anauba kumon lakbagi kum adugi chingu taibang mapuda angamba kachaduna afaba nungai yaifaba oijage haina thauni jaduna imung manung ichil inaw chamin thakminai do isabi. Masida aihakso chacharugi haijababu kari sukai de nei sano adubu nathanda chatpadi yade ko aigi inaw ibungo thawai lakpaga loinana chatkadabani aduga punna halakadabani. Aigi inaw ibungo thawai lakpana purakadaba yaibi singsu leiribani. Yaibi lawba ase nahakpu lawdringaida yamna toina lawrambani adubu isabi nahakpu lawduna inakda hek leibadagidi chang yamna hanthana lawrabani. Adubu taibang miyoibagi khalso ngakdaba yadabanina yaibi sunglaw lawdabasu yadedo isabi. Asi haiduna asibagi laining thau adu mathanda makalamna nokjarami. Yaibi purakpa haibadu tabada Laima Nura Huimulei hainadaba phaurami. Nura Huimuleina haijaba adu magi mapuroiba asibagi laining thauna yabiraduna manau ibungo thawai lakpaga loinana Nura Huimulei magi mapam lamdam taibang malem pangkhirami. Nura Huimuleina chatkriba adu kari karamba aronba wakhalda chatkribano haibadi asibagi laining thauna khanglamde. Nura Huimulei magi manau nupa thawai lakpaga loinana taibang malem chingi lamdam amada laklami. Nura Huimulei bo thawai lakpa wanglaba chingthaki lambi konung amagi thongal oiduna leiriba adu phawba thilami. Thawai lakpana itaima changbikro aidi chachakhrage sintha pangthokadabasu leiri. Phare phare naoibungo ai changkhrage ase haiduna thawai lakpa chatkirami. Aduga Nura Huimuleina sanglaba konung taba lambi adugi thongalda changkhirami. Nura Huimulei lambida lakpada makhoigi leipak adugi michamna harau tayamna okpirami. Konung tamna som lambida lakpana Nura Huimulei kuina unarudraba mahaki mapam lamdamgi mataroi sing amadi manem thokpa singa thengnaduna lambida ngaihak leptuna wari sanarami. Mataroi amana sanai bema udaba kuireda yamna suphaja thoe. Nura Huimulei noklami. Mataroi amana mu hairei sanai bema udaba kuireda yamna suphaja thoe. Huimulei noklami mataroi amana mu khumlae. Laining thauna luna tawbibro sanai bema. Wahang aduda Nura Huimulei khajik khomningda momo noklaga khumlaklami. Karigi luna tawdani nupi amana amu chumna sumlakbibra kari leibagi sanai bema. Ita wakching thana lakpa sida aikhoigi chatnabida kumon anauba lakpagi chingu khoyum singda chara kachaba amadi palem panthau ichilena ichileupa itaroi nakhoiga harau tayamna chara chindamminagi haiduna laklibani. Adudi aikhoi punna mahausagum harau harau nungaina langmado phanglani ko sanai bema. Phangladabani ita. Asi haiduna Nura Huimulei magi palem panthaugi manakta konungda chatlami. Nura Huimulei na changlakpada
ꯂꯩꯔꯝꯂꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯅꯣꯜꯂꯨꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯗ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯥꯒꯤ ꯄꯟꯊꯧꯅ "ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯠꯇ꯭ꯔꯅꯦ? ꯃꯥꯗꯤ ꯃꯊꯟꯇ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤ ꯂꯩꯔꯕꯖꯥꯠꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯩꯃꯔꯦꯜꯗ ꯑꯃꯨꯛ ꯀꯧꯔꯝꯃꯤ꯫ "ꯍꯩ ꯃꯃꯥ, ꯂꯩꯃ, ꯅꯪꯕꯨ ꯂꯥꯎꯅꯦꯍꯦ, ꯅꯆꯥꯅ ꯃꯣꯝ ꯂꯥꯛꯅꯤꯅꯦꯍꯦ." ꯑꯁꯤ ꯍꯥꯏꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯃꯥ ꯂꯩꯃ ꯁꯅꯥꯄꯣꯛꯄꯤ ꯑꯗꯨ ꯍꯔꯥꯎꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯂꯩꯃꯔꯦꯜ ꯁꯅꯥꯄꯣꯛꯄꯤ, "ꯀꯔꯤ ꯍꯥꯏꯕ? ꯏꯆꯥ ꯏꯃꯣꯝ ꯂꯥꯛꯂꯦ ꯍꯥꯏꯕ?" ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯅ "ꯍꯣꯏꯅꯦꯍꯦ, ꯁꯅꯊꯣꯡꯗ ꯆꯪꯂꯛꯂꯤꯕ ꯑꯁꯤ ꯌꯦꯡꯉꯨꯅꯦ." ꯃꯆꯥ ꯃꯃꯣꯝꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯎꯔꯗꯨꯅ ꯂꯩꯃꯔꯦꯜ ꯁꯅꯥꯄꯣꯛꯄꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ "ꯏꯆꯥ ꯂꯥꯛꯂꯤꯗꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯏꯁ, ꯏꯆꯥꯗꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯂꯥꯛꯏꯗ, ꯅꯊꯟꯇ ꯂꯥꯛꯄ꯭ꯔꯣ? ꯂꯥꯏꯅꯤꯡꯊꯧꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯒꯦ?" "ꯃꯍꯥꯛꯇꯤ ꯌꯥꯎꯔꯛꯇꯦ ꯄꯂꯦꯝ, ꯏꯊꯟꯇꯅꯦ." ꯃꯄꯥ ꯅꯤꯡꯊꯧꯅ "ꯍꯩ, ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯅꯨꯅꯦꯍꯦ, ꯆꯪꯂꯛꯂꯣ. ꯏꯪꯅ ꯇꯞꯅ ꯐꯝꯂꯒ ꯁꯥꯔꯁꯤ. ꯏꯆꯥꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ ꯂꯩꯃꯔꯦꯜ ꯁꯅꯥꯄꯣꯛꯄꯤꯅ꯫ "ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯕꯦꯝꯃ, ꯆꯪꯂꯁꯤ. ꯑꯗꯨꯒꯅꯦ ꯇꯞꯅ ꯁꯥꯔꯨꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯔꯥ ꯍꯨꯏꯃꯨꯂꯩ ꯃꯥꯒꯤ ꯄꯂꯦꯝ ꯂꯩꯃꯔꯦꯜ ꯁꯅꯥꯄꯣꯛꯄꯤꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯆꯤꯡꯒꯤ ꯂꯩꯕꯥꯛ ꯑꯗꯣ ꯋꯥꯛꯆꯤꯡ ꯊꯥꯅ ꯂꯥꯛꯄꯒꯤ, ꯀꯨꯃꯣꯟ ꯑꯅꯧꯕ ꯂꯥꯛꯄꯒꯤ ꯆꯤꯡꯎ ꯈꯣꯌꯨꯝꯁꯤꯡꯗ ꯆꯔꯥ ꯀꯠꯆꯗꯨꯅ ꯑꯃꯒ ꯑꯃꯒ ꯃꯊꯦꯜ ꯂꯨꯀꯣꯏ ꯂꯥꯟꯅꯗꯨꯅ ꯄꯟꯊꯧ ꯄꯂꯦꯝ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯄꯨꯟꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯔꯥ ꯆꯤꯟꯗꯃꯤꯟꯅꯔꯝꯃꯤ꯫ ꯆꯔꯥ ꯆꯤꯟꯗꯃꯤꯟꯅꯕ ꯑꯃꯗꯤ ꯊꯧꯔꯝ ꯄꯨꯝꯕ ꯂꯣꯏꯔꯕꯗ ꯅꯨꯔꯥ ꯍꯨꯏꯃꯨꯂꯩꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯑꯁꯤ ꯂꯩꯕꯥꯛꯇ ꯍꯜꯂꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯆꯥ ꯃꯃꯣꯝꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯂꯩꯃꯔꯦꯜ ꯁꯅꯥꯄꯣꯛꯄꯤ ꯌꯥꯝꯅ ꯃꯤꯄꯥꯏꯔꯝꯃꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯅ ꯍꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ "ꯄꯟꯊꯧꯒꯤ ꯏꯃꯣꯝ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯕꯤ ꯅꯪꯅ ꯅꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯅꯪꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯔꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤꯕꯣ? ꯃꯗꯨ ꯌꯥꯗꯦꯀꯣ ꯄꯟꯊꯧꯒꯤ ꯏꯃꯣꯝ. ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯑꯁꯤꯕꯒꯤ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯁꯥꯎꯈ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯦ ꯃꯥꯡ ꯇꯥꯛꯇꯣꯔꯤꯕꯅꯤ. ꯏꯃꯣꯝ ꯅꯍꯥꯛ ꯋꯥꯈꯜ ꯈꯟꯊꯧꯀꯣ." "ꯕꯦꯃꯥ, ꯅꯪꯒꯤ ꯄꯟꯊꯧꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ. ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯌꯥꯗꯦꯀꯣ. ꯅꯍꯥꯛ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯕꯅꯤ. ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯍꯜꯂꯣꯀꯣ. ꯅꯪꯕꯨ ꯊꯤꯟꯅꯅꯕ ꯃꯤꯑꯣꯏꯁꯤꯡ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ." "ꯄꯟꯊꯧ, ꯄꯂꯦꯝ, ꯑꯩꯍꯥꯛ ꯂꯥꯛꯄꯗꯒꯤ ꯑꯃꯨꯛ ꯍꯜꯂꯔꯣꯏ ꯈꯟꯗꯨꯅ ꯂꯥꯛꯂꯕꯅꯤ. ꯅꯈꯣꯏꯅ ꯑꯩꯕꯨ ꯄꯣꯠꯁꯛ ꯑꯃꯒꯨꯝ ꯂꯩꯄꯥꯛ ꯑꯅꯤꯒꯤ ꯃꯔꯤ ꯐꯅꯅꯕ ꯑꯁꯤꯕꯒꯤ ꯂꯥꯏꯅꯤꯡꯊꯧꯕꯨ ꯀꯤꯗꯨꯅ ꯑꯩꯕꯨ ꯑꯊꯦꯟꯄꯣꯠꯀꯨꯝꯅ ꯄꯤꯊꯣꯛꯄ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯌꯥꯗꯦ. ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯁꯨ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗ ꯑꯩꯒꯤ ꯊꯋꯥꯏꯅ ꯌꯥꯗꯦ. ꯑꯁꯤꯕ ꯊꯋꯥꯏꯁꯤꯡꯒꯤ ꯂꯩꯐꯝ, ꯃꯐꯝ ꯈꯨꯗꯤꯡ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯕ, ꯁꯤꯡꯉꯝꯗꯅ ꯁꯤꯗꯨꯅ ꯅꯝꯗꯨꯅ ꯄꯨꯔꯛꯄ ꯊꯋꯥꯏ ꯀꯌꯥꯅ ꯇꯦꯡꯊꯥꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ, ꯑꯩ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯕ ꯉꯝꯂꯔꯣꯏ. ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯄꯟꯊꯧ, ꯄꯂꯦꯝ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ. ꯅꯆꯥꯅ ꯃꯣꯡꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯂꯣ ꯍꯥꯏꯕꯤꯔꯅꯨ." ꯐꯅ ꯌꯥꯝꯅ ꯊꯦꯝꯂꯕꯁꯨ ꯅꯨꯔꯥ ꯍꯨꯏꯃꯨꯂꯩ ꯍꯜꯂꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯂꯩꯃꯔꯦꯜ ꯁꯅꯥꯄꯣꯛꯄꯤ ꯑꯁꯤꯕꯒꯤ ꯂꯥꯏꯅꯤꯡꯊꯧꯅ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯁꯤꯗꯕ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯗꯨꯅ ꯆꯦꯠꯅ ꯅꯤꯡꯖꯔꯝꯃꯤ꯫ ꯊꯋꯥꯏ ꯂꯥꯛꯄꯁꯨ ꯃꯥꯒꯤ ꯃꯇꯩꯃ ꯂꯧꯕ ꯂꯥꯛꯄꯗ ꯀꯣꯅꯨꯡ ꯌꯧꯗ꯭ꯔꯤꯉꯩꯗ ꯆꯪꯕ ꯌꯥꯗ꯭ꯔꯗꯨꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯊꯋꯥꯏ ꯂꯥꯛꯄ ꯀꯣꯅꯨꯡꯗ ꯆꯪꯍꯟꯗꯕꯗꯒꯤ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕꯁꯨ ꯃꯇꯩꯃꯒꯤ ꯃꯄꯥꯝ ꯂꯝꯗꯝꯅꯤ ꯈꯟꯗꯨꯅ ꯃꯌꯥꯝꯕꯨꯡꯅ ꯇꯝꯂꯨꯔꯒꯦ ꯈꯟꯗꯨꯅ ꯍꯟꯈꯤ꯫ ꯑꯁꯤ ꯂꯩꯕꯥꯛꯇꯅꯤ ꯊꯋꯥꯏ ꯂꯥꯛꯄꯅ ꯇꯝꯕꯗꯒꯤ ꯅꯨꯔꯥ ꯍꯨꯏꯃꯨꯂꯩꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯁꯤꯕꯒꯤ ꯂꯥꯏꯅꯤꯡꯊꯧ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯁꯤꯕꯒꯤ ꯂꯥꯏꯅꯤꯡꯊꯧꯅ ꯃꯥꯒꯤ ꯐꯝꯕꯥꯜꯗꯒꯤ ꯑꯁꯥꯎꯕꯒꯤ ꯑꯀꯟꯕ ꯁꯕꯗ ꯑꯃꯒ ꯂꯣꯏꯅꯅ ꯍꯧꯒꯠꯂꯛꯄꯗ ꯃꯐꯝ ꯑꯗꯨ ꯃꯩ ꯍꯧꯅ ꯆꯥꯛꯂꯝꯃꯤ꯫ ꯑꯁꯤꯕꯒꯤ ꯂꯥꯏꯅꯤꯡꯊꯧꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯌꯥ, ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯂꯧꯅꯨꯝ ꯆꯥꯎꯕꯤ, ꯑꯩꯕꯨ ꯎꯁꯤꯠꯇꯕꯒꯤ ꯆꯩꯊꯦꯡꯗꯤ ꯐꯪꯕ ꯇꯥꯕꯅꯤ. ꯂꯧꯅꯨꯝ ꯆꯥꯎꯕꯤ, ꯃꯍꯥꯛꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯄꯨꯝꯕ ꯑꯋꯥ ꯑꯅꯥ ꯅꯪꯍꯟꯒꯦ. ꯌꯥꯏꯕꯤ ꯀꯌꯥ ꯂꯧꯔꯒꯦ ꯈꯪꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯤꯕꯒꯤ ꯂꯥꯏꯅꯤꯡꯊꯧꯅ
ꯅꯨꯔꯥ ꯍꯨꯏꯃꯨꯂꯩ ꯅꯠꯇꯕ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯆꯤꯡꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯑꯋꯥ ꯆꯩꯊꯦꯡ ꯄꯤꯔꯝꯃꯤ꯫ ꯌꯥꯏꯕꯤ ꯀꯌꯥ ꯂꯧꯔꯨꯔꯒꯦ ꯍꯦꯛ ꯇꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯣꯡꯗꯣꯜ ꯃꯔꯣꯜꯗꯒꯤ ꯇꯥꯏꯕꯪ ꯃꯄꯨ ꯁꯤꯗꯕ ꯃꯍꯥꯛꯅ ꯊꯤꯡꯂꯛꯄꯗꯒꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯗꯨꯕꯨ ꯉꯥꯛꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯑꯁꯤꯕꯒꯤ ꯂꯥꯏꯅꯤꯡꯊꯧꯅ ꯇꯥꯏꯕꯪ ꯃꯄꯨ ꯁꯤꯗꯕ ꯃꯍꯥꯛꯀ ꯌꯦꯛꯅꯕ ꯄꯥꯝꯗꯕꯗꯒꯤ ꯑꯁꯥꯎꯕ ꯐꯥꯊꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯔꯦ, ꯏꯔꯅꯥꯏ ꯑꯩꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯇꯥꯏꯕꯪ ꯑꯣꯏꯕ ꯀꯌꯥꯒꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯌꯥꯏꯕꯤꯗꯤ ꯂꯧꯔꯣꯏ꯫ ꯑꯩꯍꯥꯛ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕ ꯅꯠꯇꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯈꯣꯏꯗꯤ ꯑꯐ ꯐꯠꯇꯁꯨ ꯈꯪꯕ ꯌꯥꯝꯅ ꯋꯥꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯧꯅꯝ ꯆꯥꯎꯕꯤ ꯃꯍꯥꯛꯇꯤ ꯑꯩꯅ ꯏꯟꯊꯣꯛꯂꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯌꯥꯏꯕꯤ ꯑꯩꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯣꯏꯗꯅ ꯂꯧꯔꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯤꯕꯒꯤ ꯂꯥꯏꯅꯤꯡꯊꯧꯅ ꯅꯨꯔꯥ ꯍꯨꯏꯃꯨꯂꯩꯕꯨ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯑꯁꯤꯕꯒꯤ ꯂꯥꯏꯅꯤꯡꯊꯧꯅ ꯃꯁꯛꯇꯤ ꯎꯍꯟꯗꯕꯤꯗ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯒꯤ ꯀꯣꯅꯨꯡꯗ ꯅꯨꯔꯥ ꯍꯨꯏꯃꯨꯂꯩꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯛꯂꯣꯟ ꯄꯨꯕ ꯍꯩꯕꯤ, ꯅꯝꯊꯥꯛ ꯍꯩꯕꯤ, ꯅꯍꯥꯛꯄꯨ ꯊꯥꯖꯔꯨꯕꯅ ꯑꯩꯍꯥꯛ ꯑꯁꯥꯎ ꯈꯥꯝꯕꯤꯅ ꯃꯥꯏꯍꯧꯍꯜꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛꯀꯤ ꯑꯁꯥꯎꯕꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯂꯩꯄꯥꯛꯇꯗꯤ ꯆꯩꯊꯦꯡ ꯄꯤꯔꯣꯏ꯫ ꯇꯣꯜꯂꯕ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯈꯣꯏꯅꯤ꯫ ꯑꯩꯅ ꯌꯥꯏꯕꯤ ꯂꯧꯅꯤꯡꯕ ꯃꯇꯝꯗ ꯂꯧꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯗꯨ ꯇꯧꯔꯣꯏ꯫ ꯍꯦ ꯂꯧꯅꯝ ꯆꯥꯎꯕꯤ, ꯇꯥꯏꯕꯪ ꯅꯨꯔꯥ ꯍꯨꯏꯃꯨꯂꯩ, ꯍꯟꯗꯛꯀꯤꯗꯤ ꯅꯍꯥꯛ ꯊꯝꯕꯤꯔꯝꯂꯒꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯩꯅ ꯃꯇꯥꯡ ꯆꯥꯔꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯅꯪꯒꯤ ꯌꯥꯏꯕꯤ ꯂꯧꯒꯅꯤ꯫ ꯃꯤꯀꯨꯞ ꯑꯗꯣ ꯅꯈꯣꯏ ꯄꯨꯝꯕꯒꯤ ꯊꯃꯣꯏ ꯁꯣꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯤꯕꯒꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜ, ꯂꯩꯃꯔꯦꯜ ꯁꯅꯥꯄꯣꯛꯄꯤ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨ ꯑꯁꯤꯕꯒꯤ ꯂꯥꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯅꯨꯔꯥ ꯍꯨꯏꯃꯨꯂꯩꯕꯨ ꯍꯧꯖꯤꯛꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯌꯥꯏꯕꯤ ꯂꯧꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯤꯄꯥꯏꯅꯔꯝꯃꯤ꯫ ꯂꯩꯃꯔꯦꯜ ꯁꯅꯥꯄꯣꯛꯄꯤꯅ ꯄꯂꯦꯝꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯍꯜꯂꯨ ꯀꯩꯗꯧꯕꯒꯦ? ꯅꯍꯥꯛꯄꯨ ꯇꯝꯊꯤꯔꯕ ꯌꯥꯏꯕꯤ ꯂꯧꯅꯤꯡꯕ ꯃꯇꯝꯗ ꯂꯧꯕ ꯉꯝꯕ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯕꯨ ꯀꯤꯗꯕ꯭ꯔꯣ? ꯃꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯄꯂꯦꯝ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯅꯨꯔꯥ ꯍꯨꯏꯃꯨꯂꯩꯅ ꯊꯋꯥ ꯁꯥꯗꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯄꯂꯦꯝ, ꯊꯣꯏꯅ ꯆꯤꯡꯅꯕꯤꯒꯅꯨ꯫ ꯇꯥꯏꯕꯪ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛ ꯂꯩꯔꯤ꯫ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯗꯨꯅ ꯊꯧꯅꯤꯖꯔꯒ ꯌꯥꯏꯕꯤ ꯂꯧꯕ ꯇꯃꯛ ꯈꯟꯕ ꯑꯁꯤꯕꯒꯤ ꯂꯥꯏꯅꯤꯡꯊꯧ ꯃꯉꯣꯟꯗꯒꯤ ꯉꯥꯛꯊꯣꯛꯀꯅꯤ꯫ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯆꯩꯊꯦꯡ ꯍꯦꯛꯇꯃꯛ ꯄꯤꯕ ꯌꯥꯕ ꯅꯠꯇꯦ ꯄꯂꯦꯝ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛ ꯂꯩꯔꯤ꯫ ꯊꯧꯅꯥ ꯃꯤꯄꯥꯏꯕꯤꯒꯅꯨ ꯄꯂꯦꯝ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯂꯩꯃꯔꯦꯜ ꯁꯅꯥꯄꯣꯛꯄꯤ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯆꯥ ꯃꯃꯣꯝꯅ ꯍꯥꯏꯕꯒꯨꯝ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯟꯗꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯑꯃ ꯍꯧꯈꯤ꯫ ꯇꯝꯄꯥꯛ ꯂꯩꯄꯥꯛꯀꯤ ꯁꯂꯥꯏ ꯄꯨꯝꯕꯒꯤ ꯃꯀꯣꯛ ꯁꯂꯥꯏ ꯑꯃꯒꯤ ꯅꯤꯡꯊꯧ, ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ, ꯃꯍꯥꯛꯀꯤ ꯇꯝꯄꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟꯅ ꯅꯤꯡꯊꯤꯖꯅ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯁꯨ ꯃꯍꯥꯛꯀꯤ ꯂꯩꯄꯥꯛꯇꯒꯤ ꯇꯥꯗꯅ ꯐꯖꯔꯝꯃꯤ꯫ ꯊꯪꯅꯕ ꯂꯩꯄꯥꯛ ꯀꯌꯥꯅ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟꯒꯤ ꯂꯩꯄꯥꯛꯇ ꯀꯣꯏꯔꯛꯇꯨꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯐꯖꯕꯁꯤꯡ ꯑꯗꯨ ꯌꯦꯡꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟꯒꯤ ꯃꯄꯥꯔꯤ ꯄꯥꯈꯪ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯄꯟꯊꯧ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟꯅ ꯃꯄꯥꯔꯤ ꯅꯤꯡꯊꯦꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯥ ꯍꯜꯂꯛꯂꯦꯗꯅ ꯀꯗꯥꯏ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ? ꯅꯤꯡꯊꯦꯝꯅ, ꯄꯟꯊꯧ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯆꯔꯨꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯑꯇꯣꯞꯄ ꯂꯩꯄꯥꯛꯀꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯅꯍꯧꯋꯤ ꯄꯟꯊꯧ꯫ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯆꯠꯀꯗꯕꯅꯤ ꯄꯥꯔꯤ꯫ ꯑꯩꯒꯤ ꯉꯝꯊꯪꯗꯤ ꯄꯥꯔꯤ ꯅꯍꯥꯛꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯃꯤꯠꯂꯣꯟ ꯈꯪꯒꯗꯕꯅꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯈꯣꯡꯂꯣꯏ ꯑꯃꯅ, ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯤꯗꯥꯏꯗ ꯂꯩꯔꯤꯕ ꯋꯥꯡꯂꯕ ꯆꯤꯡꯁꯥꯡ ꯑꯁꯦ ꯃꯁꯤꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯌꯧꯖꯔꯨꯔꯦ ꯏꯅꯤꯡꯊꯧ꯫ ꯃꯐꯝ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯑꯩꯈꯣꯏꯅ ꯁꯒꯣꯜꯗ ꯐꯝꯗꯨꯅ ꯀꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯎꯃꯪꯗꯒꯤ ꯀꯩ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯒꯗꯕꯗꯒꯤ ꯁꯅꯥ ꯏꯕꯨꯡꯉꯣꯅ ꯊꯧꯅꯥ ꯐꯅ ꯀꯩ ꯑꯗꯨꯒ ꯃꯥꯌꯣꯛꯅꯗꯨꯅ ꯂꯝꯕꯥ ꯄꯥꯟꯅꯗꯨꯅ ꯀꯩ ꯑꯗꯨꯕꯨ ꯁꯅꯥ ꯏꯕꯨꯡꯉꯣꯅ ꯍꯥꯠꯇꯨꯅ ꯃꯍꯥꯛꯅ ꯉꯝꯗꯨꯅ ꯍꯜꯂꯛꯂꯤꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟꯅ ꯍꯔꯥꯎꯗꯨꯅ, ꯀꯔꯤ? ꯀꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯄꯥꯔꯤꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯕ?
ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ ꯑꯃꯨꯛꯁꯨ ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩ? ꯏꯆꯥꯁꯤꯡꯒꯤ ꯍꯩꯔꯥ ꯑꯆꯥ ꯑꯊꯛ ꯄꯨꯊꯣꯔꯛꯎ꯫ ꯂꯥꯎ ꯏꯆꯥꯁꯥ ꯆꯪꯁꯤ, ꯍꯩꯔꯥ ꯑꯆꯥ ꯑꯊꯛ ꯆꯥꯔꯨꯁꯤ ꯂꯥꯎ꯫ ꯄꯟꯊꯧꯒꯤ ꯄꯥꯔꯤ ꯂꯥꯎ ꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎꯅ ꯆꯪꯈꯤ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯅꯤꯡꯊꯦꯝ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯒꯤ ꯃꯊꯛꯇ ꯂꯦꯞꯂꯒ ꯂꯥꯞꯅ ꯇꯥꯝꯅ ꯎꯔꯤꯕ ꯃꯈꯣꯏꯅ ꯑꯌꯨꯛꯇ ꯆꯠꯂꯨꯔꯤꯕ ꯆꯤꯡꯁꯥꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯋꯥꯡꯂꯕ ꯆꯤꯡꯁꯥꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯄꯥꯛ ꯑꯃ ꯂꯩ ꯍꯥꯏꯅ ꯄꯟꯊꯧꯅ ꯇꯥꯛꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒ ꯀꯌꯥ ꯊꯣꯏꯗꯣꯛꯅꯗꯤ ꯂꯣꯏꯅꯗꯦ꯫ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯆꯤꯡꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯝ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯂꯨꯗꯕ ꯌꯥꯗꯦ꯫ ꯄꯟꯊꯧꯗ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯄꯟꯊꯧꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟ ꯃꯥꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯄꯥꯔꯤ ꯂꯥꯛꯄ ꯎꯕꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯂꯥꯎ ꯂꯥꯎ, ꯏꯆꯥ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ꯫ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯏꯆꯥꯕꯣ? ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯄꯟꯊꯧꯕꯨ ꯈꯨꯔꯨꯝꯂꯒ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡꯕꯨ ꯅꯣꯜꯂꯨꯛꯂꯒ ꯃꯥꯒꯤ ꯄꯟꯊꯧꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯟꯊꯧ, ꯉꯁꯥꯏ ꯑꯌꯨꯛ ꯑꯩꯈꯣꯏꯅ ꯆꯠꯆꯔꯨꯕ ꯆꯤꯡꯈꯣꯡ ꯆꯤꯡꯁꯥꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯄꯥꯛ ꯑꯃ ꯂꯩ ꯍꯥꯏꯅ ꯄꯟꯊꯧꯅ ꯇꯥꯛꯄꯤꯈꯤ꯫ ꯆꯤꯡꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯆꯥ ꯂꯝ ꯈꯪꯗꯣꯛꯄ ꯑꯣꯏꯅ ꯆꯠꯄ ꯄꯥꯝꯖꯩ ꯄꯟꯊꯧ꯫ ꯅꯆꯥ ꯑꯩꯒꯤ ꯈꯣꯡꯂꯣꯏ ꯃꯔꯨꯞꯁꯤꯡꯒ ꯆꯠꯆꯔꯨꯒꯦ ꯍꯥꯏꯕꯕꯨ ꯐꯝꯅꯥꯏꯕ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯅꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ, ꯁꯅꯥ ꯏꯕꯨꯡꯉꯣꯒꯤ ꯋꯥꯁꯤ ꯑꯐꯕ ꯋꯥꯅꯤ꯫ ꯂꯝ ꯈꯪꯗꯣꯛꯄ ꯑꯣꯏꯅ ꯆꯠꯂꯨꯕ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅꯗꯤ ꯆꯠꯄꯤꯌꯨ ꯁꯅꯥ ꯏꯕꯨꯡꯉꯣ꯫ ꯅꯤꯡꯊꯧ ꯅꯣꯡꯂꯦꯟꯅ ꯆꯠꯂꯨꯔꯣ ꯅꯤꯡꯊꯦꯝ, ꯑꯗꯨꯕꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔꯗꯤ ꯄꯥꯏꯈꯣ꯫ ꯅꯤꯡꯊꯦꯝ ꯍꯔꯥꯎꯅ ꯃꯥꯒꯤ ꯄꯟꯊꯧꯕꯨ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯟꯊꯧ, ꯀꯔꯤꯁꯨ ꯆꯤꯡꯅꯕꯤꯒꯅꯨ꯫ ꯍꯌꯦꯡꯃꯛ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯒ ꯂꯣꯏꯅꯅ ꯈꯣꯡꯁꯥꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯃꯔꯨꯞ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯋꯥꯡꯂꯕ ꯆꯤꯡꯁꯥꯡ ꯑꯗꯨ ꯀꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯀꯥꯔꯛꯄꯗ ꯆꯤꯡꯊꯛꯀꯤ ꯂꯝꯗꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯥꯞꯇꯛꯅ ꯀꯣꯅꯨꯡ ꯑꯃ ꯎꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯔꯨꯞ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯅꯥ ꯏꯕꯨꯡꯉꯣ ꯌꯦꯡꯕꯤꯌꯨꯇꯣ, ꯂꯩꯄꯥꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯥꯗ ꯎꯔꯤꯕ ꯀꯣꯅꯨꯡ ꯑꯁꯦ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯂꯥꯛꯂꯕꯅꯤꯅ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯁꯨ ꯎꯅꯗꯕ ꯌꯥꯗꯦ꯫ ꯆꯪꯁꯤꯟꯁꯤ ꯏꯇꯥꯎꯆꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯀꯣꯅꯨꯡ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯆꯤꯜꯁꯨ ꯈꯔ ꯈꯔ ꯊꯥꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯂꯥꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯡꯒꯥꯜ ꯑꯗꯨ ꯂꯥꯟꯁꯤꯟꯗꯨꯅ ꯈꯔ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯂꯩꯀꯣꯜ ꯂꯩꯔꯥꯡ ꯃꯈꯜ ꯀꯌꯥꯅ ꯐꯨꯒꯥꯏꯅ ꯁꯥꯠꯄ ꯑꯃ ꯅꯤꯡꯊꯦꯝ ꯍꯣꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯩꯀꯣꯜ ꯑꯗꯨꯗ ꯅꯨꯔꯥ ꯍꯨꯏꯃꯨꯂꯩ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯥꯔꯣꯏ ꯈꯔꯒ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯄꯣꯂꯥꯡ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯩ ꯍꯦꯛꯂꯤ꯫ ꯅꯤꯡꯊꯤꯖꯔꯕꯤ ꯅꯨꯡꯖꯥꯁꯤꯡ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯍꯦꯟꯅ ꯅꯤꯡꯊꯤꯖꯕꯤ, ꯁꯅꯥ ꯁꯥꯒꯩꯒꯤ ꯒꯨꯟꯇꯅ ꯂꯩꯇꯦꯡꯕꯤ, ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕꯤ ꯅꯨꯔꯥ ꯍꯨꯏꯃꯨꯂꯩꯗ ꯅꯤꯡꯊꯦꯝ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯔꯥ ꯍꯨꯏꯃꯨꯂꯩꯁꯨ ꯂꯩ ꯍꯦꯛꯂꯨꯕꯗꯒꯤ ꯌꯦꯡꯊꯣꯔꯛꯄꯗ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯄꯥꯜꯗꯒꯤ ꯇꯝꯕ ꯄꯥꯈꯪ ꯈꯔꯅ ꯃꯈꯣꯏꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯇꯝꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯁꯅꯥ ꯁꯥꯒꯩꯒꯤ ꯒꯨꯟꯇꯅ ꯂꯩꯇꯦꯡꯕ, ꯍꯦꯛ ꯌꯦꯡꯕꯗ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ, ꯁꯑꯣꯡ ꯁꯥꯗꯥ ꯐꯔꯕ, ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯔꯕ ꯑꯃꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯅꯨꯔꯥ ꯍꯨꯏꯃꯨꯂꯩꯁꯨ ꯇꯝꯕ ꯄꯥꯈꯪ ꯅꯤꯡꯊꯦꯝꯗ ꯃꯨꯟꯅ ꯌꯦꯡꯂꯨꯏ꯫ ꯃꯈꯣꯏ ꯑꯅꯤ ꯃꯤꯠꯆꯥꯅꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯒ ꯃꯤꯠꯆꯥꯅꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯔꯥ ꯍꯨꯏꯃꯨꯂꯩꯒꯤ ꯊꯃꯣꯏꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯛꯂꯝꯃꯤ꯫